ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯒꯦ꯫ ꯃꯩꯇꯩ ꯑꯅꯤ ꯚꯣꯠꯀꯤ ꯂꯥꯟꯗ ꯃꯤꯇꯣꯞ ꯃꯌꯥꯝ ꯚꯣꯇꯔ ꯄꯥꯟꯁꯤꯟꯗꯨꯅ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯔꯦ꯫ ꯇꯥꯝ 1-2 ꯃꯩꯇꯩꯅ ꯀꯥꯔꯝꯃꯦ, ꯍꯧꯖꯤꯛꯅ ꯃꯤꯇꯣꯞꯇꯨꯅ ꯀꯥꯈ꯭ꯔꯦ꯫ ꯃꯩꯇꯩ ꯑꯅꯤꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯚꯣꯠ ꯐꯪꯅꯕꯩꯗꯃꯛ ꯇꯧꯔꯤꯕ ꯅꯝꯊꯥꯛ ꯎꯠꯂꯤꯕ ꯃꯤꯇ꯭ꯔꯪ ꯃꯌꯥꯝꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯒꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯏꯒꯤ ꯄꯜ ꯉꯥꯛꯇꯕꯗ ꯃꯥꯡꯖꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩ ꯅꯨꯄꯥꯅꯁꯨ ꯃꯤꯇꯣꯞꯀꯤ ꯅꯤꯡꯉꯣꯜ ꯂꯧꯔꯛꯄꯗ ꯃꯥꯡꯖꯩ꯫ ꯇꯥꯔꯤꯐ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯟꯗꯛꯇ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄ ꯆꯥꯏꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯆꯥꯗ 195ꯒꯤ ꯇꯥꯔꯤꯐ ꯍꯦꯟꯒꯠꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯄꯨ ꯀꯣꯝꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯆꯥꯗ 100 ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯥꯏꯅꯥꯅ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯀꯃꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯨ.ꯑꯦꯁ.ꯑꯦꯗ ꯊꯝꯈꯤꯕ ꯋꯥꯔꯣꯜꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯍꯟꯁꯤ꯫ ꯇꯥꯔꯤꯐꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯍꯦꯟꯕ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯁꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯗꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯦꯟꯖꯤꯟꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁꯄ꯭ꯂꯥꯏ ꯆꯦꯏꯟ ꯑꯁꯤ ꯇꯝꯕ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯒꯗꯧꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯦꯛꯇꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯈꯛ ꯀꯥꯞꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯟꯊꯦꯡ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯇ꯭ꯔꯝꯞꯅ ꯀꯣꯝꯊꯣꯛꯂꯤꯕ ꯇꯥꯔꯤꯐꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯐꯣꯟ ꯑꯃꯗꯤ ꯂꯦꯞꯇꯣꯞ ꯌꯧꯔꯛꯄ ꯑꯗꯨꯅ ꯍꯥꯟꯅ ꯄꯤꯈꯤꯕ ꯆꯩꯊꯦꯡ ꯑꯗꯨꯅ ꯀꯣꯛꯄ ꯉꯝꯂꯣꯏ꯫ ꯌꯨ.ꯑꯦꯁ.ꯑꯦꯗ ꯇꯛꯁꯤꯜꯂꯗꯨꯅ ꯑꯀꯟꯕ ꯋꯥꯔꯣꯜ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯇꯤꯠ ꯐꯣꯔ ꯇꯦꯠ ꯇꯥꯔꯤꯐ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯦꯟꯁꯦꯜ ꯇꯧꯔꯕ ꯃꯄꯨꯡ ꯐꯥꯅ ꯅꯣꯔꯃꯦꯜ ꯑꯃꯁꯨꯡ ꯔꯦꯁꯄꯦꯛꯠꯐꯨꯜ ꯑꯣꯏꯕ ꯇ꯭ꯔꯦꯗꯀꯤ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯈꯤ꯫ ꯑꯦꯄꯜ, ꯑꯦꯟꯚꯤꯗꯤꯌꯥ, ꯗꯦꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯌꯨ.ꯑꯦꯁ.ꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯐꯥꯔꯝꯁꯤꯡꯅ ꯇ꯭ꯔꯝꯞꯀꯤ ꯀꯣꯝꯊꯣꯛꯄ ꯑꯗꯨꯗꯒꯤ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤ꯫ ꯁ꯭ꯃꯥꯔꯠꯐꯣꯟ, ꯁꯦꯃꯤꯀꯟꯗꯛꯇꯔꯁ ꯑꯃꯗꯤ ꯂꯦꯞꯇꯣꯞꯅꯆꯤꯡꯕ ꯄꯣꯠꯊꯣꯛꯁꯤꯡ ꯏꯝꯄꯣꯔꯠ ꯇꯥꯔꯤꯐ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄ꯭ꯔꯗꯛ ꯑꯗꯨ ꯆꯥꯏꯅꯥꯗ ꯁꯥꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯗꯀꯤ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯂꯦꯞꯇꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯊꯔꯝꯕ ꯇ꯭ꯔꯦꯗꯀꯤ ꯏꯆꯦꯜ ꯑꯗꯨꯗ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯅ ꯉꯥꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯣꯏꯕ ꯃꯔꯝꯅ ꯌꯨ.ꯑꯦꯁ.ꯑꯦꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯝꯄꯣꯔꯠ ꯇꯥꯔꯤꯐ ꯂꯩꯇ꯭ꯔꯕꯗꯤ ꯃꯃꯜ ꯇꯥꯅ ꯑꯗꯨꯃꯛ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯟꯃꯤ 9 ꯏꯔꯥꯟꯒꯤ ꯁꯤꯖꯁꯇꯥꯟ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯉꯔꯥꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯔ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ꯫ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯟꯃꯤ 9ꯃꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯟꯖꯥꯕ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯁꯤꯁꯇꯥꯟ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯦꯍꯦꯁꯇꯥꯟꯒꯤ ꯀꯥꯔ ꯔꯤꯄꯦꯌꯔ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯝꯕ ꯏꯔꯥꯟꯒꯤ ꯃꯐꯝ ꯑꯗꯨ ꯄꯣꯏꯟꯠ ꯕ꯭ꯂꯦꯡꯛꯇ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯁꯦꯄꯔꯦꯇꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯁꯤꯖꯁꯇꯥꯟ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯄꯁꯤꯡ ꯑꯦꯄ꯭ꯔꯤꯜ 12ꯗ ꯆꯠꯊꯈꯤꯕ ꯁꯤꯟꯃꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯨꯝꯖꯥ 2024ꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯟꯃꯤ 9 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯋꯥꯀꯔ ꯀꯌꯥꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯇꯨꯅ ꯇꯦꯟꯁꯟ ꯍꯦꯟꯒꯠꯅꯔꯛꯄꯅꯤ꯫ ꯖꯔꯃꯅꯤꯒꯤ ꯕavaria ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯁꯣꯗꯔꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯆꯥꯔꯖ ꯐꯣꯔ ꯁꯥꯏꯟꯁ ꯑꯦꯟꯗ ꯇꯦꯛꯅꯣꯂꯣꯖꯤ, ꯑꯥꯔꯠꯁ ꯁꯥꯏꯟꯁ, ꯄꯤ.ꯑꯦꯝ.ꯑꯣ ꯄꯔꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯤꯚꯦꯟꯁꯦꯁ, ꯄꯦꯟꯁꯟ, ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤ ꯑꯦꯟꯗ ꯁ꯭ꯄꯦꯁ ꯗꯥꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯍꯒ ꯎꯅꯗꯨꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯍꯤꯔꯝꯁꯤꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯀꯣꯑꯣꯄꯔꯦꯁꯟ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯗꯦꯂꯤꯒꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯗꯥꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔꯅ ꯊꯝꯈꯤꯕꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯖꯔꯃꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯥꯏꯟꯁ, ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯟꯗ ꯏꯅꯣꯚꯦꯁꯟꯒꯤ ꯃꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯔꯨꯑꯣꯏꯕ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯀ꯭ꯋꯥꯟꯇꯝ ꯇꯦꯛꯅꯣꯂꯣꯖꯤꯁ, ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯁ, ꯀ꯭ꯂꯤꯟ ꯏꯅꯔꯖꯤ, ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯣꯕꯤꯂꯤꯇꯤ, ꯁꯥꯏꯕꯔ ꯐꯤꯖꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯒ꯭ꯔꯤꯟ
ꯖꯦꯟꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯏꯟꯗꯤꯌꯥꯅ ꯃꯤꯁꯟ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯅꯦꯆꯔꯦꯜ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯍꯤꯔꯝꯁꯤꯡꯗ ꯌꯥꯎꯁꯦꯟꯗꯨꯅ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯥꯎꯠꯂꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯖꯔꯃꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯗꯥꯛꯇꯔ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ 50,000 ꯍꯦꯟꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫